Akasvani Imphal, Ngangbam Nganthoi na pau pazari, ahanbada maruoiba pau. Manipurda khwaidagi wangba sangda nongmada COVID ki anoba case sahum humphunithoi hengalakre, mioi taret sikre. COVID-19 ki anaba sing layingbada sizinnagadaba medical personnel singi masing hengadhanabagi matangda pangthokiba mifamda medical intern sing COVID management ki duty pibana singba yauna maruoiba warep kya lawkhre. Kendra na hujik phawbada rajya amadi union territory singda COVID-19 ki vaccine dose koti 13 lakh yankhai mari hena lemna pikre. Leibag sida hujik phawbada puna beneficiary koti 15 lakh humbudra mathoi henbada COVID ki vaccine kapkhre. Amasung haukiba pung kun mari da leibag sida COVID-19 positive oiba mioi lakh 3,000 lom thengnakhi. Leibag asida COVID-19 gi laichat amuk hana sandorakliba sigi yanglaga section ba watpagi thawang sing tokpinaba haijari. Tangai phadaba section thorang sing ngakna chatpaga loinana sahi 19 gi mathakta leiba mioi khudingmak sungsoi soidana vaccine kapthokpiyu. Yumdagi heksa thokpada face mask upiyu. Mi amaga gi marakta phut taruk lapna leibiyu. Maimit amadi khusa toina hamdoktuna tarutanana thambiyu. COVID-19 dagi ngapthokna batangai phadaba chana kanglon sing ngakna chatpinaba lamdam sigi miyamna sakhangnaraba mioi kyana so appeal tawnarakli. Manipuri film actor Gokul Athokpamna miyamda chana kanglon sing ngakna chatpinaba amadi vaccine kapthokpinaba appeal tawri. Miyambo Gokul Athokpamna khurumjari. Nusijaraba iraichasing tamthiraba COVID-19 laichetagi kanjanabagidama akhoi amuk hana section firep lominarasi. Cheitara nipangi mathakta leiba mioi khudimangna COVID ki vaccine kapthokpiyu. Face mask soidna upiyu. Mi amaga gi marakta foot taruk lamna lebiyu. Hand sanitizer sizinabiyu. Hand wash natraga sapon sizinaduna khutsa sengna amtokpiyu. Laichet asidagi ngakthoknaba matam gi lengang piba tangai phadaba chana kanglon sing akhoi khudimangna ngangna chatminasi. Section ba haibasina laichet asi changhandanaba khwaidagi faraba pambaini. Miyambo amukana khurumjari. Hauzik mapungoiba pau. Manipurda khwaidagi wangba sangda nongmada COVID ki anoba case sahum humphunithoi hengalakre, mioi taret sikre. Rajyagi COVID-19 command control room na ngasi numidang wairam thokiba zero lamada hai, ngasi puna sample 2,153 test tawbada mioi chahum humphunithoi positive oiba thengnakibani. Masiga loinana apunba positive case ki masing 1,000 changma kulhumdoi sure. Nauna positive oikibasing adu Imphal West dagi samani futaruk, Imphal East dagi samukunithoi, Kaksing dagi kulhumdoi, Bisnupur dagi kunithoi, Surasanpur amasung Thawbal dagi 13, Kangpokpi dagi 9, Sandel dagi 5, None amasung Tamenglong dagi 2, Kamjong amasung Ukhul dagi amamamni. Hairiba matam asigi manungda Imphal West dagi COVID positive oiba mioi 3, Thawbal dagi 2, Imphal East amasung Kaksing dagi amamam sikhi. Masiga loinana COVID-19 positive oiba sikhiba migi masing 100 sure. Haukiba pung kun marida COVID ki anaba mioi sama sumna taret naba phaduna discharge tawkiba loinana naba phakiba migi masing 1,000 sukre. Naba phakpagi changchada 2.3 ni. Haujik active case 2,000 leiri. COVID-19 gi haujik orikliba phifam asi yengduna Thawbal jilla da satnagadaba guideline khara Zila adugi Deputy Commissioner N. Bandana Devi nangasi thokre. Serola du dahai Zila adugi manungda laiba retail market amadi dukan sing ayuk pung 6 tagi nungthil pung 4 phawba hangba yagani. Aduga nongmaijing numitadi thonglon gadabani. Restaurant amadi sana singba yonba hotel sing hangba yaroi. Adumoinamak home delivery gi maongda service tawbadi yagani. Iba market singi dukan sing amasung nupi porfam phambi singi oinadi April 22 da thokiba hukum aduda ahongba leite. COVID ki appropriate behavior ngakna chataba singi mathakta akan bathabak lokhatkani haina serol aduda palli. Senapati District Consumer Club na tangai phadana changba polam singi mamal hengetpagi mayokta campaign sathaba haukhre. Consumer Affairs Food and Public Distribution Senapati gi District Supply Officer gi makhada ngasi Senapati Bazar amadi masigi akoibada leiba mafam singda kaithelda tangai phadana changba polam singi mamal hengetpagi mayokta changsingkiba khongjangda club asigi president Di Merina dukan sing na tangai phadana changba polam singi mamal henget pidana ba appeal tawki. Potsai gi mamal hena yonba thengnarabadi akan bathabak lokhatkani haina su club asina hairi. Thawbal jilla gi SP amasung Anjuman Lilong gi member singaloina na Lilong police na ngasi Lilong ataw khongda thiba humbagi thabak chathabada gari huran ba mioi ama
mahakna huralamba Honda Activa amaga loinana fare mahakki mathakta Lilong Police Station da case ama register tawduna makha tana thisinbagi thabak chathari tabiriba pawasi akaswani Imphal dagini Laibak sida COVID-19 thingnabagi thabakta mi hena darkar lairliba sigi matangda Pradhan Mantri Narendra Modi na ngasi yengsinkhre yengsinbagi mifam aduda COVID ki anaba sing layengbada sizinnagadaba medical personnel singi masing hengathanabagi matangda maruoiba warep kya marum lawki warep sing adugi manungda NEET post graduate parikya yamdrabada thamari yeithokpa yauri parikya asi sahi asigi August 13 gi mamangda di pangthoklaroi aduga parikya gi matam mahiroi singda yamdrabada thamagi mamangda khanghangani mifam aduda medi intern sing COVID management ki disu warep lawki mifam aduda lawkiba maruoiba warep amada COVID thengnabada yamdrabada numit chamani mapuina thaudang loba mioi singna sarkar gi regular posting lobada hena khudong saba phanghangani asigumba mioi singda Pradhan Mantri gi Distinguished COVID National Service Sanman pigani Kendra Sarkar na hauzik phawbada Rajya sing amasung Union Territory singda COVID-19 gi vaccine dose koti 13 lakh 53 hena lemna pikhre masigi manungda arembada sizinaba yadana mangkhiba sing tharaga punna dose koti 15 lakh 58 hena sizinakre haksel amasung yaifayubal mantraloina hai Rajya sing amasung Union Territory singda hauzik vaccine gi dose lakh 59 hena leiri lakh liba numit humni asigi manungda Rajya sing amasung Union Territory singda vaccine dose lakh 58 lising humbudra henba supiragani haina mantraloina phongdokli haksel mantraloina hai coronavirus tengnanabagi maruoiba upay amadi vaccine kapthokpa haibasini amasung COVID-19 gi vaccine kapagi ahum suba tangkaksu leibak sida hukre leibak sida hauji phawbuda punna beneficiary koti 15 lakh 53 henbada COVID gi vaccine kapkhre haukiba pung kunmari da leibak sida punna beneficiary lakh 12 lising 10 henbada COVID gi vaccine kapkhi Pradhan Mantri Narendra Modi na hayang Britain gi Pradhan Mantri Boris Johnson ga virtual oina mifam pangthokani lising ani mari dagi United Kingdom asi Bharat ki maruoiba mapang ama oirakli hayang gi mifam asi leibak ani gi mari hena sesil hanaba amasung lamdam gi oiba amadi malem gi oiba wafam kya gi matangda tengbang pinaba hengger hanba gi matangda khanagadabana yamna maruoinam mifam oina launari lusingba ani na COVID-19 thengnabada tengbang pinanabagi matangda su khanagani mapan thawram mantraloina hai mifam aduda lising ani 30 phawgi mapung pharaba road map amasu puthokani mifam aduda leibak ani gi miyam gi mari lalol itik amasung saukha thorangi thabak ngaksel security climate amadi haksel gi lamna singbada su tengbang pinaba hengger hanabagi matangda khanagani ngasi malem gi place ki ning tamba numit palan thoram pangthokre sahi khuding gi me ahum da pangthokpa palan thoram asigi kumsi sahi gi thimdi information as a public good haibasini numit asiga mari lena piba pawjelda United Nations ki Secretary General Antonio Guterres na leba khuding ma ki sarkar da media bu maning makha tamhannabagi damak lokhatpa yaba thabak lokhanaba taksinki mangna hai leba kaya da journalist sing amasung media gi lamda thabak tawriba miyoi sing buta thi tawaina tawbiba phaba punba amadi hatpana singba phawba chathari Uparashtrapati M. Venkaiah Naidu na sunumit asida media gi miyoi singda nungaiba phongdokli Sri Naidu na hai ipau gi juk asida media gi lamda thabak tawriba singna miyamda thajaningai oiba asengba ipau khanghanduna chauraba thodang lawri media gi miyoi singda journalism gi mapung phaba niti niyom ngakna chanaba sumhangna appeal tawri Akasbani Imphal dagi pau tabiri haukiba chayolda nongmada COVID positive oibagi case lakh 3 gi mathakta thengna khraba matungda ngasidi COVID positive oibagi sang khara hanthare haukiba pung kun mari da lebasida COVID-19 positive oiba mioi lakh 3 lom thengna khi hairiba matamasida COVID ki anaba lakh 3 henbana lena asidagi naba phaduna discharge tawkhi haksel amasung yai phayumbal mantraloina hai COVID ki anaba koti ama lakh 3 henbadi hanana lena asina narambadagi fakhrabani hauzik lena asidagi naba pharakpagi sang sada 38.3 leiri mantraloina hai lebasida hauzik COVID ki active case lakh 13 hena leiri masi apunba positive case ki sada 13.1 ni haukiba pung kunmari da COVID ki anaba 3 hena sikhi masiga loinana COVID positive oiba sikhi ba migi masing lakh 2 hele maraga sida ICMR na hai haukiba pung kunmari da COVID-19 ki sample lakh 15 hena test tawkhi Nagaland ngarang nauna mi chani 13 COVID-19 positive oirakpadagi apunba positive case 13,350 sure active case masing na 1,518 yaure
Raijagi Haksel Mantri SP Phomna Twitter da thagat pawarol amada hai ngarang positive oirakhiba sing adugi manungda Dimapur dagi mi chama supna mari amasung Kohima dagi maifudra manga yauri hairiba matam asida mi kuntaret naba phaduna hojik phawbada punna naba phakhiba mi gi masing lising tarani thoi sani maifudra manga sure Meghaloi da ngarang COVID-19 na naba mi manga sikhi makhoi dugi manungda marina East Khasi Hills Zilla dagi amasung amana East Zentia Hills Zilla dagi ni Ngarang nong na mi chahung kunmathoi positive oirakhi samayang khai mari naba phakhi Directorate of Health Services na hai Raija sida hojik phawbada positive oiba punba masing lising tara taret chamri kunmapan sure naba phakibana lising tara manga chamri kunmapan yaure hojik active case lising ama chanipan kunmathoi leiri punna sikhiba masing na sama humbudra mapan sure Meghaloi da hojik phawbada mi lakh ani lising marfudra nipan chanipan supna manga vaccine kapkhre Madugi manungda mi lakh ani lising kunthra taruk subna manga da hanba dose amasung mi lising humphuni thoi chanipan da ani suba dose kapkhiba yauri Assam da BJP Parliamentary Committee gi mifam pangthoklaba tungda Raija du da mathangi sarkar semnabagi thabak thamam sing kankhalaklaba yari Dolgi makok thongba miyo emana hai State BJP gi makok thongba lusingba sing asi Guwahati da mifam pangthoktuna makhoi gi poram yatlaba yai Raija Vidhan Sabha gi apunba seat 163 ki manungda NDA na seat humbudra manga phangkhi masigi manungda BJP na seat humpu masiga sungsinariba Asomga na Parishad na seat 4 amasung UPPL na seat 3 phangkhi Congress na seat 18 phangle masiga sungsinariba AIUDF na seat 10 phangle Assam gi Mukhyamantri Sarbanand Sonowal na hai Raija sida dola sina mai pakliba si Assam miyam gi mai pakpani AIR News ko unabada Mukhyamantri na hai voter sing na haukiba sahi manga da sarkar na tawkiba phaba thabak sing adubu saugatli Nikhal manungda mateng pangbibagi damak mahangna Pradhan Mantri Narendra Modi Griha Mantri Amit Shah amasung kendra gi atai mantri singbu thagatki Sri Sonowal na dolgi National President JP Nadda yauna dolgi thaupuba khudingmak pusu thagatki Nongsu Bengal da thangna na Trinamool Congress na ahumlak suba tam gi oina sarkar pairagani adumoinamak dolgi lusingbi amasung Mukhyamantri Mamata Banerjee di Nandigram sitam maithikre BJP gi Subhendu Adhikari na mahapu vote lising ama chamapan yangkhai taruk henduna maithiba pikhibani Left Front Congress amasung nauna semkhiba Indian Secular Front ki sungsinaba kangbu United Front ti Mekhala sida sauna maithiba nangkhre Bharat na ningtamlaba matungdagi ihan hanbo oina Nongsu Bengal da CPI amata kaba ngamkhidre Kerala da CPM na lusingba LDF na anoba sarkar ama semnaba sem sakhre Mukhyamantri Pinarayi Vijayan na mahaki pham thadokpagi warol Rajyapal Arif Muhammad Khan da ngasi pisinkhre CPIM amasung LDF na anoba sarkar semnaba thuba matamgi manungda wa khanaragani CPIM gi State Secretariat ki mifam ama hayang pangthoktuna masigi matangda kupna khanagani madugi mamangda State Polit Bureau gi member sing na su mifam ama pangthoktuna wa khanagani Tamil Nadu gi Vidhan Sabha seat 239 gi manungda DMK na lusingba Democratic Progressive Alliance na seat 158 phangkhre aduga AIA DMK na lusingba NDA gi sungsinaba kangbuna seat humbudra manga phangkhre Tamil Nadu gi Mukhyamantri Idapadi Palaniswamy na ngasi mahaki pham thadokpagi serol pisinkhre DMK lusingba MK Stalin na Raija gi Chief Secretary Rajiv Ranjan amasung Raija gi Health Secretary Radhakrishnan ga hojik Raija du da oiriba COVID-19 gi phibam gi matangda wa khanakhre Loisilakpada COVID-19 dagi ngakthoknaba face mask uppa khut taruk lapna na leiba khusa amadi mai mi taru tanana thamba haiba samba thong ahuma singang na satpinaba amuhana ningsingjari bada maroiba pau amuhana Manipur da khwaidagi wangba sangda nongmada COVID ki anoba case sahum phuni thoi hengelakre mioi taret sikre COVID-19 gi anaba singlayang bada siznagadaba medical personnel singi masing hengarhanabagi matangda pangthokiba mifamda medical intern sing COVID management ki duty pibana singba yauna maruiba warep kaya lawkhre Kendra na hojik phawbada Raija amadi Union Territory singda COVID-19 gi vaccine dose koti 13 lakh yangkhai mari hena lemna pikhre Leibak sida hojik phawbada punna beneficiary koti 15 lakh humbudra mathoi henbada COVID ki vaccine kapkhre amasung haukiba pung kun mari da leibak sida COVID-19 positive oiba mioi lakh ahum lising humphuni pan lom thengnakhi pauloi jare